Neet exam conduct Touriba National Testing Agency NTA da Supreme Court na Areibi Thana Tak-Thakhre. Leibak asida medical college singda admission tauba fangnabagi entrance test ama oiriba National Eligibility cum entrance test Neet ki haidokiba exam ki phal aduda Leibak sinba thungna yaningdabagi khongjang changsilingai ngasi Supreme Court na National Testing Agency NTA da haiba exam ase conduct tauba matamda subnatagi 0.001% negligence natraga kanagumbana lana lamjingbagi chingnaba leirabadi madu pumnamak NTA na achum chumda thidokadabani haina Supreme Court na phongdokhre. Exam asida irregularities kaya leire haina petition tharakhiba adugi matung inna ngasi Supreme Court ta phongkhiba hearing amada Justice Bikramnath amasung Justice SBN Bhatina National Testing Agency da exam asibo conduct Touriba agency ama oiradi michang mikhai naidana exam asi pangthokadabani karigumba soikhiba leiragadi soikhre haibaga loinana soikriba adu sumthoknabagi dama khongthang ase paikhatkani haibana chingba khongthang ase paikhatkadabani haina thongkhibaga loinana exam ase mayongnabagi dama mahairoi singna yamna wana honari haibase Kauroidabani, Karigumba Nataba Pambai season Naduna exam as a pass Todana, Dr. Oirabadi, Lebak as a Kari Oigani Hainasu Fondoke. Liba July Nipanda Maghatana case Asiki Matanga hearing Satagani Hairi.